केजी अहुम मखाई ताबा ग्रास कार्प ने चदोंग तुरेलदगी फाबा महाउसदी लेत्रे मैम तो मैम अखोई लुपख्रेना तौबदो चदोंगी चर्च लुपख्रेना हाइबदो हुजिकती असिमुक इसिंग कंदरकपदगी अमुक कनो ओइरेबको उरेबा मुक खिल्लगा अदो इसिंग अमुक चावखलादि असिमुक लुपखिदोइने इसिंग लुमिने मैम हुजिककी अखोई तुरेनदगी फारक हुजिक नते ngasai फारकपा मीना फारकपा अखोइना लेइरुबा ngaदो से फजरे सिदा नंग नंग लाउरे हाउरानी नुवाई है मैम अंती नुवाई ममांगी वीडियो दा सैजाकी चखावगी ओइना सिजनबा नुवाइबनेने हाइगो कमाइन सिजनदोइनो कमेंट याम हंगबिरकपनेबा दो अमम हनबदो ओइना वीडियो ओइना फजना हाइरगेना हनद्रबने दो सैजाक तो खुदाक अमगुंबा पाइरना मनादो अदुगा इसिंगजे लीटर 3 की चांग फुटलगा 2 की चांग से कंहनग्रगा चलो दाई मा नंग जो अदुदी nga thong alu अखोदि alu यावदुदी हाउते कोइ सिगी चदोंग हैरगा खंगनाबा रमरई इको टूरिज्म पार्क जे सिदगी सिगी तुरेंजीदगी फाबा nga लौबा लाकपनेबको चेरई जे मचु कितंग याकपा हलमे ममांगदि याम याउबनी सिनी लेरिबा व्यू से फजन थौबियु इबुंगो ड्राइवर पुसी चोपा ड्राइवर ओइजरबा ओइमा सिना खोंबांद तादरो लंबी जे फजबनिना नुंगाइदोरि थौदरि से मैम nga चारा लोरे को nga हाउरा लोरे माने is very tasty मैम आइगी कैमरा आज कितंग नि इस आउ यादे गाड़ी से हम नाले को नों कनो ओइबगे लाइबाकता नों थिली थिली चुग्रगा थौगलकपनिना तौरिजियो ने आई गो तो थौजलकना स्टार्ट तौइदा अखोई गाड़ी मखोनसिदी ट्रैक्टर की नत्रगा कबोतागी र खंगद्रे को मैम मैम करी nga मानबिगे सिबो कनोनिको नापी चाबीने केजी अहुमगा मखाई तारे अदो सिगी मयामना चादोंग हैरगा खंगनाबा रमरई इको टूरिज्म पार्क से सिदगी nga मचिचा अमुक यावदबी याम नेचुरल दा सिगी इसिंगजिदा अदुम मसाम थंदा चाउजबा नेचुरल ओइबा ngaनिको मचिनजाक अदुदा तोंगाना फिट तौदबा ngaने अदो सिजे केजी अहुम मखाई तारे सिदगी फाबा ngaनेबको सिगी महाउजिदी मयाम याम तीना तोंगाले हाइदी अखोइना अयोकपा चाबदो अदु इचम चम्बै टाइप तौरनीबा सि हेक चाउर मतुंगदा अखोइना कैथेनदा फंगबा मयामगी nga मचिनजाक थाआगा चाबा ngaजे सी चाबगदी थी खेनर इचम चम्बदों फावबने इंजांग थोंगदा ख्वाइदे हाउतना थोंगगजुने हाइदि nga सिगी महाउ तोंगानबमदि दुम फंगेबको फंगेको इंजांग थोंगदा हाउत्रे सोइग्रे हारगजु तुरेंदै फाबा ngaजे तसेंगना महाउ तोंगानबम थोएबा अदा फजनगा थोंगगदि अस खुहावमनि अदुने मयाम सिदा लेरे केजी अहुमगा मखाई ताबा ngaने अदो कोइ सि हुजिक ngaजे लौबा लाकपने को मफम सिदा अदो सि तुरेन सिदगी फाबा ngaने हाइबदुदा अखोइजु हेना चानिंगबा अदो सिजे लैबा लाकपने थवैना अदो हुजिक युमदा हल्लनी दुगा कोइ पार्टी खरा असंगबा खरा हुजिक थोंदोनी दुगा चाथोरानी ngaजे रामबे अदो नंगा खोइगा चोपें खलोबा अदुगा नंगी खोइदा अदुगु मंगा हम थोरेन खलोबा नंग चिखटपा ngमगदरा चप चपोइदबा मी अम ओइबनिना खंगदे मदु मफमजिदी यामना नुंगाइरे नोंग चुबजिने नुंगाइ नोंग मंगबजे सिने नुंगाइ उसा सारिङै लापबुदि ngahak pothabagi wakha nungainaba mayam koithokpigedi dum koithokpiro aduga stress leibiragadi koithokpiro hoi mayam khoi lupkhrena tawdo chadongi church lupkhrena haibado hujikti asimuk ising kangdarakpadagi amuk kano oirebako ureba muk khillaga ado ising amuk chawkhaladi asimuk lupkidoine ising manungda muk leigidoine nangbo khoi lamni ngaje paiba lumme haire aduna khoi cherangda hapchallage rumba sangse मैम हाइदि अखोगी स्ट्रिंग की मखा पोन बसानी साइडी केजी अहुम मखाई लुम मने हुजिति केजी मरी मंगाम की चांग लुम पदम तौरे साइ साइ स्ट्रिंग दजु लैब जानी को केजी से अदोगा याम डिस्टर्बिंग ओइबमना सिदा अमर काय याम चखाइरम जे उचरके मैम तो सिने मैम हाइबदो चखाइबगी हैनबिजिदिको लोइ चखाइरम मैम सिबु योने फजदे हे सेंबा चार थागा तौरमी मैम अदोम अदोमना सिजनरंबा चासन थक्चलंबा अमोट अकाइजिंगदो मफमदुदा लंगथोमबगी मोहता तो सिदा डस्टबिन सुमाइना दुम लैबने डस्टबिन सिदा ओइना हापचिनबियोको मैम मैम हुजिकी मफमदो अदा चाइ हौबसे तसेंगना याम खुल्लगा डस्टबिन दा हाप
ꯊꯝꯃꯝꯅꯤꯡꯕꯗꯤ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯆꯈꯥꯏꯔꯝꯕ ꯄꯣꯠꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ ꯊꯛꯑꯒ ꯆꯥꯔꯒ ꯇꯧꯔꯝꯕ ꯄꯣꯠꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯒ꯭ꯂꯣꯞꯁꯨ ꯌꯥꯎꯔꯛꯇꯦ ꯑꯗꯒꯤ ꯆꯦꯔꯪꯁꯨ ꯌꯥꯎꯔꯛꯇꯦꯕ ꯆꯦꯔꯪꯁꯨ ꯌꯥꯎꯔꯛꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯨꯟꯕꯃꯛꯇꯤ ꯈꯨꯟꯖꯔꯝꯗ꯭रे ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯂꯥꯛꯑꯒ ꯄꯣꯊꯥꯅꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯄꯣꯊꯥꯔꯛꯏꯕ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯑꯍꯥꯟꯕ ꯂꯥꯛꯑꯝꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯤ ꯐꯔꯦ ꯃꯣꯏ ꯂꯥꯛꯄꯗꯗꯤ ꯅꯥꯟꯅ ꯂꯩꯔꯝꯃꯅꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯃꯁꯥꯗꯣ ナꯟꯅ ꯊꯝꯕꯤꯔꯝꯃꯒꯗꯤ ꯃꯊꯪ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗꯅꯀꯣ ꯑꯗꯣ ꯃꯣꯏꯅ ꯂꯥꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯃꯣꯏꯗꯤ ꯃꯁꯥꯗꯣ ꯅꯥꯟꯅ ꯂꯩꯔꯝꯃꯕꯅꯤꯅ ꯑꯗꯨꯒ ꯃꯣꯏꯅ ꯂꯣꯏ ꯆꯈꯥꯏꯔꯝꯃꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯂꯥꯛꯄ ꯃꯤꯗꯨꯅꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯌꯥꯝꯅ ꯍꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯈꯟꯕꯤꯔꯝꯕꯁꯨ ꯌꯥꯏ ꯆꯈꯥꯏꯕꯗꯣ ꯃꯣꯏꯒꯤ ꯄꯩꯁꯥ ꯄꯤꯔꯒ ꯆꯪꯉꯤꯅꯤ ꯄꯥꯔꯛꯀꯤ ꯃꯣꯏ ꯀꯩꯅꯣꯅ ꯑꯗꯨꯝ ꯁꯦꯡꯖꯅꯤ ꯀꯥꯏꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯈꯤꯇꯪ ꯂꯧꯁꯜꯂꯒꯗꯤ ꯐꯅꯤꯅ ꯈꯟꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯀꯣꯏꯊꯣꯛꯀꯦ ꯂꯥꯡꯊꯣꯛ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯋꯥꯈꯜ ꯄꯣꯊꯥꯒꯦꯅ ꯂꯥꯛꯄꯗ ꯑꯃꯣꯠ ꯑꯀꯥꯏ ꯊꯜꯂꯒ ꯂꯩꯔꯝꯕꯗꯣ ꯐꯖꯈ꯭ꯔ ꯃꯐꯝꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯏꯗꯕꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯡꯇꯣꯛꯄ ꯂꯥꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯦꯡꯕ ꯂꯥꯛꯀꯦꯅꯁꯨ ꯈꯟꯖꯔꯤ ꯒ꯭ꯂꯣꯞꯀꯨꯝꯕ ꯑꯃ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯝ ꯇꯞ ꯄꯥꯏꯕꯗ ꯀꯔꯤꯝ ꯈꯜꯂꯣꯏꯗꯕꯀꯣ ꯑꯗꯣ ꯌꯥꯝꯁꯨ ꯃꯣꯠꯂꯦꯕ ꯆꯥꯁꯟ ꯊꯛꯆꯜꯂꯒ ꯅꯩꯁꯜꯂꯒ ꯇꯧꯔꯝꯕ ꯊꯕꯛꯅꯤꯅ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯦꯡꯉꯛꯀꯦ ꯅꯨꯡꯉꯥꯏꯍꯦ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯕꯣꯜ ꯌꯦꯡꯕꯒꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏꯒ ꯇꯧꯅꯕꯒꯀꯣ ꯍꯛꯆꯥꯡꯁꯦ ꯕꯣꯔꯤꯡꯁꯨ ꯌꯥꯝ ꯆꯨꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯅꯣꯡꯒ ꯆꯨꯔ ꯆꯕꯤꯠ ꯆꯕꯤꯠ ꯇꯧ ꯂꯩꯕꯒ ꯑꯗꯣ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗꯤ ꯕꯣꯔꯤꯡꯗꯤ ꯆꯨꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯣꯀꯦꯁꯟꯁꯤꯅꯁꯨꯅꯤꯗ ꯌꯥꯝ ꯅꯛꯏꯅꯦꯕ ꯑꯩꯈꯣꯏꯗꯒꯤ 이ꯅꯛ ꯅꯛꯅꯔꯤꯅꯦꯕ ꯑꯗꯨꯝ ꯂꯩꯀꯥꯏꯅꯤꯒ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕ ꯃꯐꯝꯅꯦꯕ 이ꯅꯛ ꯅꯛꯏꯅꯦꯕ ꯑꯗꯣ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝ ꯉꯥꯅ ꯉꯝꯃꯦ ꯑꯩ ꯉꯥꯅ ꯉꯝꯃꯦ ꯉꯥꯁꯦ ꯁꯦꯝꯇꯣꯛꯑꯒꯦ ꯃꯦꯃꯤꯁꯤꯡ ꯈꯤꯇ ꯍꯩꯔꯛꯑꯣ ꯁꯤꯗꯤ ꯉꯥꯁꯦ ꯈꯔ ꯆꯥꯎꯔꯛꯄꯅꯤꯅ ꯃꯀꯨꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯑꯗꯨꯝ ꯈꯣꯠꯂꯁꯨ ꯌꯥꯏꯗꯀꯣ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯥꯡꯅ ꯀꯩꯅ ꯈꯦꯠꯅꯗ꯭ꯔꯁꯨ ꯆꯥꯎꯔꯕꯅꯤꯅꯀꯣ ꯃꯀꯨꯁꯦ ꯁꯨꯃꯥꯏꯅ ꯀꯛꯊꯛꯑꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯀꯩ ꯍꯥꯏꯕꯅꯣ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯂꯪꯉꯥꯝꯕꯤꯅ ꯉꯥꯏꯍꯥꯛ ꯀꯥꯔꯟ ꯊꯥꯔꯝꯃꯕ ꯃꯇꯨꯡꯗ ꯉꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯔꯦ ꯉꯥꯁꯦ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯅꯅꯥꯎꯗ ꯑꯣꯏꯅ ꯊꯣꯡꯍꯜꯂꯁꯦꯅ ꯍꯥꯏ ꯆꯦꯆꯦ ꯗꯨꯀꯥꯟꯗ ꯂꯩꯈꯤꯕꯀꯣ ꯗꯗꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯒꯤ ꯉꯥꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯉꯥꯔꯤꯡꯈꯥ ꯉꯧꯅꯕ ꯑꯗꯨ ꯉꯥꯔꯤꯡꯈꯥꯁꯤꯁꯨ ꯌꯥꯝꯃꯦ ꯉꯥ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯔꯣꯏ ꯃꯔꯥꯡ ꯁꯦꯝꯃꯦ ꯇꯦꯒ꯭ꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯉꯥꯒ ꯄꯥꯔꯦ ꯍꯥꯎꯗꯤ ꯇꯦꯒ꯭ꯔꯦ ꯇꯧꯔꯤꯉꯩꯗ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯇꯦꯕꯤꯁꯨ ꯍꯥꯏꯅꯕꯅꯤꯀꯣ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯒ ꯑꯣꯏꯅ ꯇꯧꯔꯅꯤ ꯁꯩꯖ꯭ꯔꯥꯛꯀꯤꯗꯣ ꯍꯥꯏꯍꯧꯔꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯩꯖ꯭ꯔꯥꯛꯀꯤ ꯆꯈꯥꯎꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅೋ ꯀꯃꯦꯟꯗꯤ ꯌꯥꯝ ꯍꯪꯕꯤꯔꯛꯄꯅꯦꯕ ꯑꯗꯣ ꯑꯃꯃꯝ ꯍꯟꯕꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯔꯒꯦꯅ ꯍꯟꯗ꯭ꯔꯕꯅꯦ ꯑꯗꯣ ꯁꯩꯖ꯭ꯔꯥꯛꯇꯣ ꯈꯨꯗꯥꯞ ꯑꯃꯒꯨꯝꯕ ꯄꯥꯏꯔꯦꯅ ꯃꯅꯥꯗꯣ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯂꯤꯇꯔ 3ꯒꯤ ꯆꯥꯡ ꯐꯨꯠꯂꯒ 2ꯒꯤ ꯆꯥꯡꯁꯦ ꯀꯪꯍꯟꯈ꯭ꯔꯒ ꯑꯃꯇꯪ ꯂꯧꯍꯧꯔꯒ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒꯤ ꯆꯥꯡꯗ 2ꯔꯛ ꯊꯛꯇꯣꯏꯕ ꯉꯝꯃꯒꯗꯤ ꯊꯥ ꯑꯃꯃꯨꯛ ꯊꯛꯑꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯪ ꯊꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯥꯟꯗꯤ ꯀꯥꯟꯅꯩꯌꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯊꯛꯑꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯦꯛ ꯀꯥꯎꯕ ꯑꯗꯣ ꯀꯨꯛ ꯀꯩꯗꯧꯕꯤꯔꯤ ꯆꯠꯂꯣ ꯊꯣꯡꯕ ꯍꯧꯔꯣ ꯍꯦꯛ ꯊꯛꯄꯒꯗꯤ ꯔꯤꯖꯜꯗꯣ ꯈꯪꯗꯕꯅꯦꯕ ꯍꯞꯇꯥ 1-2ꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯇꯞꯅ ꯇꯞꯅ ꯈꯪꯉꯛꯄꯅꯦ 이제 ꯉꯥꯁꯦ ꯐꯤꯕꯝꯁꯦ ꯆꯥꯕ ꯌꯥꯁꯜꯂꯛꯀꯗꯧꯔꯦ ꯊꯝꯗꯕ ꯌꯥꯔꯛꯀꯗꯧꯔꯦ ꯁꯣꯝꯗꯅ ꯏꯃꯥꯒꯤ ꯇꯧꯕꯤꯔꯤꯕ ꯐ꯭ꯔꯦꯁ ꯃꯩꯈꯨꯁꯤꯅ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯈꯤꯕ ꯍꯧꯖꯤꯛ ꯅꯠꯇꯦ ꯉꯁꯥꯏ ꯐꯥꯔꯛꯄ ꯃꯤꯅ ꯐꯥꯔꯛꯄ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯉꯥꯗꯣ ꯁꯦ ꯐꯖꯔꯦ ꯁꯤꯗ ꯅꯪ ꯂꯥꯎꯔꯦ ꯍꯥꯎꯔꯅꯤ ꯑꯗꯨ
ꯕꯦ ꯃꯩ ꯃꯃꯥ ꯃꯆꯥꯁꯦ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯆꯥꯕ ꯍꯧꯈꯤꯗꯧꯔꯦ ꯑꯩꯈꯣꯏ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯉꯥꯁꯦ ꯊꯥꯡꯇꯣꯛꯑꯒ ꯉꯥꯏꯔ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯥꯏ ꯈꯪꯒꯥꯎꯁꯦ ꯀ꯭ꯂꯥꯁ 9ꯗꯩ ꯁꯦꯠꯂꯛꯄꯅꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯣꯌꯦ ꯃꯥ ꯍꯥꯏꯕ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯦ ꯃꯥꯏ ꯈꯪꯒꯥꯎꯁꯦ ꯅꯣꯏ ꯃꯥꯗꯤ ꯕꯦꯝꯃꯒꯤ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯃꯥꯟꯕꯤꯒꯦ ꯃꯌꯥꯝ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯃꯣꯔꯣꯛꯂ ꯀꯩꯅꯣ ꯃꯣꯔꯣꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯔꯣ ꯍꯋꯥꯏꯒ ꯑꯠꯆꯥ ꯍꯋꯥꯏꯗꯣ ꯀꯥꯝꯕꯗ ꯃꯨꯜꯂꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯀꯨꯏꯅ ꯑꯃꯨꯛ ꯊꯣꯡꯉꯤꯗꯣ ꯃꯨꯟꯗ꯭ꯔꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯆꯥꯔꯦ ꯀꯩ ꯍꯋꯥꯏꯅꯣ ꯑꯩꯈꯣꯏ ꯗꯥꯍꯣꯏꯗꯤ ꯐꯨꯔꯤ ꯂꯧꯊꯣꯛꯑꯒ ꯚꯤꯝꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯐꯨꯊꯔꯛꯑꯦ ꯀꯥꯂꯦꯟꯅꯤꯅ ꯕꯤꯂꯤꯗꯤ ꯐꯖꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯉꯥꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯃꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯕ ꯃꯤꯅꯦ ꯌꯥꯝ ꯍꯧꯒꯟꯗꯕ ꯃꯍꯥꯎ ꯌꯥꯝ ꯈꯪꯕ ꯃꯤ ꯑꯃꯗ ꯍꯪꯒꯦ ꯍꯥꯎꯋꯦ ꯆꯠꯂꯣꯗ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯉ ꯑꯂꯨ ꯑꯩꯈꯣꯏꯗꯤ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯑꯩꯈꯣꯏꯗꯤ ꯀꯥꯏ ꯃꯥꯟꯒꯦ ꯍꯧꯖꯤꯛ ꯀꯥꯏ ꯃꯥꯟꯒꯦ ꯑꯂꯨꯗꯤ ꯃꯅꯝ ꯃꯥꯜꯂꯒ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯉꯥ ꯊꯣꯡꯕꯗ ꯑꯂꯨ ꯊꯥꯛꯇꯕꯤ ꯆꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯁꯥ ꯉꯥ ꯊꯣꯡꯕꯗ ꯑꯂꯨ ꯊꯥꯛꯇꯗꯤ ꯑꯩꯈꯣꯏꯗꯤ ꯑꯂꯨ ꯍꯩꯇꯦ ꯌꯥꯎꯗꯦ ꯆꯥꯕ ꯁꯥ ꯉꯥꯛꯇꯗꯤ ꯈꯨꯠ ꯊꯝꯐꯝ ꯂꯩꯇꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯨꯅꯤ ꯆꯥꯅꯤꯡꯁꯨ ꯆꯥꯅꯤꯡꯗꯦ ꯇꯥꯏꯁꯟꯅꯔꯦ ꯂꯥꯛꯑꯦ ꯂꯤꯇꯥꯁꯨ ꯂꯥꯛꯑꯦ ꯇꯥꯏꯁꯟꯅꯔꯤ ꯀꯟꯅ ꯑꯗꯣ ꯃꯣꯏꯅꯤ ꯀꯨꯏꯔꯤꯁꯦ ꯀꯅꯥꯅꯅꯣ ꯀꯟꯅ ꯇꯥꯏꯁꯟꯅꯔꯤ ꯅꯠꯇꯦ ꯏꯔꯨꯖꯕꯗꯣ ꯃꯥꯅ ꯆꯥꯛꯇꯣ ꯁꯤ ꯄꯨꯔꯛꯑꯝꯃꯗꯤ ꯇꯥꯏꯅꯤ ꯆꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯔꯒꯦ ꯋꯥꯔꯜ ꯀꯞꯀꯤ ꯋꯥꯔꯤꯁꯦ ꯆꯥꯛ ꯆꯥꯕ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯅꯩꯅꯕꯅꯤ ꯂꯣꯏꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯁꯜꯂꯦ ꯊꯥ ꯀꯌꯥꯅꯣ ꯆꯍꯤ ꯀꯌꯥꯅꯣ ꯆꯠꯂꯦ ꯁꯥꯟꯅꯕ ꯋꯥꯔꯜ ꯀꯞꯇꯨꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯋꯥꯏ ꯇꯦꯡꯀꯣꯠ ꯑꯃ ꯇꯨꯐꯨꯏ ꯇꯦꯛꯅꯔꯦ ꯑꯗꯨꯗꯤ ꯉꯥꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ